ꯃꯅꯥ ꯃꯆꯝ ꯁꯤꯡ ꯃꯩꯇꯩꯁꯤꯡꯕꯨ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯂꯥꯟꯗꯥꯛꯄ ꯃꯇꯝꯗ ꯈꯨꯟ ꯑꯁꯤꯕꯨ ꯉꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯇꯝ ꯆꯨꯞꯄꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯆꯨꯞꯄꯗꯒꯤ ꯈꯨꯟ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯄ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯑꯣꯏꯕ ꯀꯀꯥ ꯄꯦꯕꯝ ꯗꯦꯕꯥꯟ ꯁꯤꯡ ꯃꯥꯅ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯈꯨꯟꯁꯤꯡꯕꯨ ꯉꯥꯛꯂꯤꯕꯁꯤꯡꯗ ꯃꯇꯦꯡꯒꯤ ꯑꯣꯏꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯏꯁꯤꯡ ꯊꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯐꯠꯇ꯭ꯔꯕ ꯀꯨꯀꯤꯒꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯀꯥꯞꯄꯛꯄꯗꯒꯤ ꯄꯥꯝꯗꯨꯅ ꯁꯤꯈꯤꯕ ꯑꯊꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯟ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯁꯦꯝꯃꯤꯕ ꯄꯤꯁ ꯔꯦꯁꯇꯣꯔꯦꯁꯟ ꯀꯃꯤꯇꯤ ꯃꯈꯣꯏꯅꯁꯨ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯤꯗꯒꯤ ꯍꯧꯔꯒ ꯃꯣꯛ ꯑꯁꯤꯗꯒꯤ ꯂꯧꯔꯒ ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕꯁꯤꯡ ꯈꯨꯟꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯒ ꯐꯨꯝꯒꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅꯁꯨ ꯑꯊꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯒ ꯅꯣꯡꯃꯇꯪ ꯑꯣꯏꯔꯒꯁꯨ ꯑꯊꯧꯕ ꯑꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯁꯣꯂꯤꯗꯔꯤꯇꯤ ꯎꯠꯄꯤꯌꯨ ꯍꯥꯏꯔꯒ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯧꯅꯥꯄꯣꯛꯄꯤ ꯈꯨꯟ ꯑꯁꯤꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯀꯥꯞꯁꯤꯜꯂꯛꯄ ꯑꯩꯈꯣꯏꯅꯗꯤ ꯍꯟꯗꯕ ꯑꯥꯔꯃꯤꯁꯤꯡ ꯂꯩꯔꯤꯕ ꯁꯤꯒꯅꯦꯖꯃꯦꯟꯁꯤꯅꯁꯨ ꯑꯩꯈꯣꯏꯅ ꯈꯨꯠ ꯍꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯂꯩꯇꯕ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯁꯣꯠꯒꯟ ꯑꯃ ꯀꯥꯞꯄꯗ ꯗꯕꯜ ꯕꯦꯔꯦꯜ ꯀꯥꯞꯄꯗ ꯑꯩꯈꯣꯏꯗꯗꯤ ꯑꯣꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯗ ꯁꯥꯎꯏ ꯑꯩꯈꯣꯏꯗꯗꯤ ꯆꯩꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯄꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯕꯣꯝ ꯊꯥꯗꯔꯛꯄ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯧꯒꯦ ꯍꯥꯏꯔꯒ ꯀꯔꯤꯝꯇ ꯇꯧꯕꯗꯤ ꯂꯩꯇꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯦ ꯉꯥꯛꯆꯅꯕꯒꯤꯗꯃꯛꯇ ꯀꯥꯈꯠꯂꯒ ꯂꯩꯖꯔꯨꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯕꯣꯝ ꯊꯥꯗꯔꯛꯑꯦ ꯑꯩꯈꯣꯏ ꯃꯤ ꯃꯤꯅꯥ ꯌꯥꯎꯔꯦ ꯁꯤ ꯃꯇꯝ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯔꯀꯥꯔꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃ ꯂꯥꯛꯑꯒ ꯈꯣꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯥꯏꯄꯨꯅꯅ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤꯗꯤ ꯈꯨꯟꯒ ꯉꯁꯤ ꯉꯥꯛꯄꯒꯤ ꯊꯕꯛꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨ ꯁꯔꯀꯥꯔꯒꯤ ꯑꯦꯇꯦꯟꯁꯟꯁꯨ ꯆꯤꯡꯁꯤꯟꯖꯒꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟ ꯁꯨꯗ ꯂꯩꯔꯤꯕꯁꯤꯡ ꯁꯨꯁꯦ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯇꯥꯖꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯏꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯊꯧꯁꯦ ꯁꯦꯡꯅ ꯇꯧꯍꯟꯕꯤꯌꯨ ꯃꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯆꯧꯕ ꯏꯔꯥꯡ ꯍꯦꯟꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯊꯝꯖꯒꯦ